ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯀꯔꯤ ꯒꯥꯏꯗ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ 11 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2026 ꯌꯨꯅꯤꯚꯔꯁꯅ ꯀꯔꯤ ꯒꯥꯏꯗ ꯇꯧꯕꯤꯔꯤ ꯑꯍꯥꯟꯕꯩ ꯀꯥꯔꯗ ꯈꯜꯂꯒꯦ ꯑꯅꯤꯁꯨꯕꯩ ꯀꯥꯔꯗ ꯈꯜꯂꯒꯦ ꯀꯥꯔꯗ ꯑꯅꯤꯁꯤꯗꯒꯤ ꯈꯟꯅꯤꯡꯕ ꯀꯥꯔꯗ ꯑꯃꯃꯝ ꯋꯥꯈꯜꯗꯨꯗ ꯈꯟꯕꯤꯔꯣ ꯑꯍꯥꯟꯕꯒꯤ ꯀꯥꯔꯗ ꯈꯟꯕꯁꯤꯡꯒꯤ ꯉꯁꯤ ꯑꯍꯥꯟꯕꯒꯤ ꯀꯥꯔꯗꯁꯤꯗ 4 ꯑꯣꯐ ꯁꯣꯔꯠ ꯂꯥꯛꯑꯦꯀꯣ 4 ꯑꯣꯐ ꯁꯣꯔꯠꯁꯤꯅ ꯍꯥꯏꯁꯦ ꯉꯁꯤꯁꯦ ꯑꯗꯣꯝꯁꯦ ꯍꯥꯏꯕꯗꯤ ꯔꯦꯁꯀꯤ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯍꯥꯏꯌꯦꯕꯀꯣ ꯔꯦꯁ ꯇꯧꯕꯒꯤ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯍꯥꯏꯗꯤ ꯗꯦꯂꯤ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯗꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯇꯧꯕꯗ ꯉꯁꯤꯁꯦ ꯄꯨꯁ ꯇꯧꯔꯒ ꯁꯤꯡꯈꯩ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨ ꯑꯗꯥ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯥꯏꯕ ꯔꯦꯁ ꯇꯧꯕ ꯃꯊꯧ ꯇꯥꯏꯀꯣ ꯉꯁꯤꯁꯦ ꯑꯗꯨꯒ ꯔꯦꯁ ꯇꯧꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯁꯦ ꯆꯥꯔꯖ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯦꯟꯇꯦꯜꯂꯤ ꯗꯤꯁꯇꯔꯕ ꯇꯧꯒꯗꯕ ꯊꯕꯛ ꯑꯝꯇ ꯍꯔꯤꯗ ꯑꯊꯨꯕꯤꯗ ꯌꯥꯝꯅ ꯇꯧꯁꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨꯕꯀꯣ ꯀꯥꯔꯗꯁꯤꯅ ꯍꯥꯏꯁꯦ ꯉꯁꯤꯁꯦ ꯄꯣꯁ ꯇꯧꯕꯤꯌꯨ ꯔꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯕꯛꯇ ꯃꯉꯝ ꯆꯠꯇ ꯌꯥꯗꯦ ꯇꯧꯔꯒ ꯍꯥꯏꯗꯤ ꯌꯥꯝ ꯔꯁꯇ ꯇꯧꯒꯗꯧꯕꯩ ꯃꯍꯨꯠꯇꯅꯦꯕ ꯔꯦꯁ ꯇꯧꯔ ꯄꯣꯁ ꯇꯧꯔꯒ ꯉꯁꯤꯁꯦ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯔꯒ ꯌꯥꯝ ꯀ꯭ꯋꯥꯏꯠ ꯑꯣꯏꯅꯅꯦ ꯂꯩꯕꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯑꯣꯏꯒꯅꯤ ꯁꯤꯅꯦꯕꯀꯣ ꯀꯥꯔꯗꯁꯤꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯥꯔꯗ ꯈꯟꯕꯁꯤꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯗꯁꯤꯅ ꯑꯦꯁ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯂꯥꯛꯑꯦꯀꯣ ꯀꯥꯔꯗꯁꯤꯅ ꯍꯥꯏꯁꯦ ꯉꯁꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯕꯤꯒꯤꯅꯤꯡ ꯁ꯭ꯇꯥꯔꯠ ꯑꯃ ꯇꯧꯕꯒꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ ꯀꯔꯤꯌꯔꯒꯨꯝꯕꯗ ꯍꯥꯏꯔꯣ ꯖꯣꯕꯀꯨꯝꯕꯗ ꯍꯥꯏꯔꯣꯅꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯉꯁꯤꯗꯩ ꯁ꯭ꯇꯥꯔꯠ ꯇꯧꯕꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯊꯕꯛꯀꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯥꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯜꯠꯀꯤꯗ ꯍꯥꯏꯇꯥꯔꯒꯁꯨ ꯍꯦꯜꯠꯀꯤ ꯔꯨꯇꯤꯟ ꯑꯅꯧꯕ ꯑꯃ ꯁꯦꯝꯕꯗ ꯉꯁꯤꯁꯦ ꯁ꯭ꯇꯥꯔꯇꯤꯡꯗ ꯌꯥꯝꯅ ꯐꯕ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯖꯤꯝ ꯆꯠꯄꯒꯤ ꯑꯣꯏꯒꯦꯔꯥ ꯌꯣꯒ ꯀ꯭ꯂꯥꯁ ꯌꯥꯎꯒꯦ ꯍꯥꯏꯕꯩ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯑꯣꯏꯔꯁꯨ ꯍꯦꯜꯠꯀꯤ ꯍꯥꯏꯗꯤ ꯉꯁꯤꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯒꯦꯕꯨ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯁ꯭ꯃꯣꯜ ꯊꯤꯡꯁ ꯑꯣꯏꯔꯁꯨ ꯑꯐꯕꯒꯤ ꯀꯩꯅꯣꯝꯃ ꯇꯧꯕꯒꯤ ꯈꯣꯡꯊꯥꯡꯒꯤ ꯉꯁꯤꯁꯦ ꯁ꯭ꯇꯥꯔꯇꯤꯡꯒꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯀꯣ ꯑꯦꯁ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁꯁꯦ ꯑꯥꯏ ꯂꯚ ꯌꯨ ꯑꯣꯜ ꯃꯌꯥꯝ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯒꯤ ꯑꯔꯣꯏꯕꯗ ꯀꯔꯝꯕ ꯀꯥꯔꯗ ꯑꯗꯣꯝꯅ ꯈꯟꯕꯤꯔꯝꯕꯒꯦ ꯑꯗꯨꯒ ꯔꯦꯖꯣꯅꯦꯠ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ